Nupi thire kainaga kenaba phangba kai uhaidaba matawni wasa ama pairaga nakanda mapuroiba lairik pababu sangli lakpana biya angbo itumningeda mitsu uiremi karadi khangna sida hoi di minungsi leitabini padaba yaroi lairik to chemistry tho ehabada mathang yam haina dena haikibado kanano hoiba ina haikibani ba aina sangisa nangna thandai nate aigi su yauribani hayeng mina noi nupado parikya pass tawdrabo haina noknabada ai tawhaningdeba kanana dumai haidoiba chairong du chiaga kaba khangene usitrade oh thauna khuleido sum nangonda mina lakcharadi na highway wanida thauna lingjel do lairik tong ta phudokpiyo hayeng ne aikhoi gi ichana takpiyo haiba matamda hainaba matamduda oja aphawa mayam leirani makoida tuition thara loire matamdugi oja do nakhoi gi namanaba na oiba yarini ikaidro mina mapado 12 pass tawdabani na hainabado hoi adudi kaini yumdagi imana so noi nupado bike ama thau leiraba lairik ka padabara na hangakpani nangdi kai haikige iwani na kankhata yariba gari thoba kaide hainu lairik kana paribani na harini ne oh aduna haibadi ne lairik se pabiyo haiba ko hangchit exam na draw yam tumningi mi hojik tumadi mathang chahi amasu tumdoine khallo na sana chahi chupa tumbaga ngasi kha khangbaga karambana phagadage do hoiba nang haidu chummeba paro dana du de engonde yengdana leido kaigino nangse yam bhaje adaidi ne yam nungsi mandana chenkibani adudaidi luhongi aisu dayam nungsi aduna aina haiba bataba nangna haiba ngaktani yaduise kanamte waga tar chemistry se pabiyo haiba siloiraga physics thoktai ne adu mukpa handoine adaidi maths nangdi loin khangina si phawba khangdradi aise kai kana doino angang oijarasu ne mina makhoi maugi matau tamjau na haina handoiba ai nupi dani ai nupa dani lairik paningdabagi urei pari tawra lerise wari sa seba ai soidana pageba bio su padu walibani alternative thokpadi adum hainani na kandise ko amda paibiyo ai lai yengi wathi tawno mi matamang hangano ai jara ko firam sembirake adu erdi mitsing base hoi shemo ama hita hoi semake ai gi no pina suk bahaningabu pathoke tumningba yade exam luraga mayam tumbe adu de ai chalu luge ko chakhom changduna chalo libi mamogi manakta manimdu changa ami bema tumdri mama chalon ge tawrini dada se exam gi lari kharga pahan ge tawbani imauna hotna base ima pele ai mama ngasu madimi oihaningi ai ge asadi mahakne mama icha ge asa kai gi mangdoino nangsu lairik a yongna tamhandoini icha imau khetna ba leite do lohong base yam nungai ba maluraga kemta nungai ramdri laibak ta tamambani haina khal nakhoi ani gi ne ai khoina mafam chana ba dum sinbini mama ayum sida leiba budi am nungai ba aduda dadana katan chu basidi am sauning nahan waidi yam gyan ta ba sakibani adudi nupa gi tat ne makhoi bang su ne asumain tawramin aina la aga yum se semgat khrini ima gi su cha hairamura yare hairan amado lairik namdana ta pahalu jojo nupi na ngamna chatpagi kana basu leirame ngawram khraba nupa amasu phamungda amuk long amuk upsin tawduna lairik parame idi para sum kenum toksile da mako iku tuna kamain to bazan ho yaroibi tumgi tawrasu exam gi tension na mit se maku dei hen lawal kadi matau ko bage basibo nang dinok na lairik to paramni ko aina de mit se mako ishan amuk pangtho sumain tor pa leire sigi suggestion je janaradi phanida asi ngaktane ina parise hais sidi anambalo in cover do ina haikibani chemistry ni ko hing to isa sir pam haibana haibado malik li do oni haibako ai letter mark phangda yade sir likli macheta phurit lo thoga oni na haikibani kai dawrage thoiba na thanta wangang dana leirade icha bu ko ka chik pro chik te da mama sum orai rambani ngahak su tumna ba taw ko tumba wat pa se hakchang yam sok pani hayeng ni parikya se
Masi halaga fazana ne sangto tummage ai. Karino lairik mayamsina karamba parino loina santoga thamisibo. Mama, matik lauraga parini karambana kanani do yengaga. Nangna parise metric thakibado adudai hel. Ichase mark yam wangna phangdoi mali handakte. Phangdoi ni mama, yeknaba khara lei makhoi mamangda utkadoi ni. Miga khatnaba yade ko. Ado mama tumba yadrabo. O nakhoi pabung rasi kangba hawe pau tari ni haidana hauna mina taning ni khangoi taning amoi khangdana ne kanne hekta lekhatli. Pau di taba yaina. O ngasai dagi ne English amu maitai lon amu tarise kok chi e. Ngahaktang di nungai na pothaba yaidana. Hoi adubudi. Hayeng so ayukta leiba natro. Ayukta ngaktani. Aisu thenba yausira khangde ne hayeng de. Kai lergi mama. Nahan exam hauba numitta thengnei haiba sanado unaningini ne. Kai matangi. Chumna wari saningbane lana lobiramdaba aikhoigi laibak phabane na haining. Ikai khallurade. Ngaiko. Nakhoi babungda tuition yawba satrani maduda karan tarido aikhoida su leiramiba. Adudane aina kona khangakpadagi migi macha yumsida thambagi lana dum tawkhibado. Achumba loina khangedana hojikte. Mama, macha nupido yam phaibo. Maga thengnaramdradi punshi se channel amda dum chelambasu yaingo. Niti natro. Mane. Mana aikhoida la ambado ningsingli. Icham jamjabani. Wa ngangbasu nungsibani yamna. Adune mama, yam nungsibani. Hai, tumninge hairamlaga isau tawramlido nacha nupagi manakta changnanaba oire. Aise adum khatnaningmbro udabadai amu thira isibo. Nangbudi kaigi thirakani. Aidi thoiba lairi kayam paraba hangba changakpani. Nangna leijarambani kaino. Amu khatnarakanu ko. Aidi khatnade mana da hobani. Nupiga manaba haunade thoiba. Ichadi kayam paraba. Adumdi pari. Pari badu chebang amada ithokpagi lamdamnaba thamuko. Maduna kaukhrashu khutta matomta lakpani. Ado organic ki saruk se pawung rim da hanminase yagadra. Hairamgadro aidi physics ozani haina mukchariba sida. Ai physics chemistry se lupa chapi gi mamaina manamani kai haitani. Ama haibada amasho dum haibani masana. Thoiba adudi takhallo mama patharurage. Ayeng antana hoge. Ichana janaba sagol hawai thongdoini. Pung marida hauraga thong. Nung phutpagum pung changhallo duga. Ngasi ne imung se soi khatnani ko. Imung se wai kanana nanthoke. Chakhaiba haiba natana. Mama yariba potharuro. Hoi. Icha lairi pahur. Kadaino hangto gyan tadrido yengsi. Ethen buten taplakpai matang se khangasu ekta kawiba. Kaishu ngauningai oidise. Khara laiba mongda takpi. Mapana takpiba kharado thawai changna tabana thangnaba numit ki exam do lukthakibadagi pakti nongkhatlakte anisuba parikya oibagi oja sing suma khoiba yengsinba kharadi hantharami. Ozana henmalle ko maningda phammi ba mayam do kari no ne. Sir khara thabiro akhoishu mayam pamandana kokshilo henmalle. Henni no mamangda phamba mayam sinadi hendabani na. Sir, makhoi ga phaminnar su kasho kai belaite. Adune hena bunungai ni. Kaya danu yengune. Hojikan ge ngang singse. Chaina sinaba kharadi sinarami. Pung pharakpaduda chelo sinba horami. Sor sangna hondoktuna mapalda thoklai. Riya ga thengne. Hero handakti am ireda. Non thaikibadagi nongkhalakpaga udene. Kai de no da nakhoi dong hairadi nongkhat nonda sanayaba. Aigi do gyan da dabai wakhal khallini. Malhalle. Noye madudi kaida tage. Ananda da tabani. Makhoi dudi pura free thado malaga yam cheksile hai. Makhoi shu cheksili sidi. Maning da phamba khradi nungai ba yawini. Nang sanong khatladi khangdoba. Tanjadu da leina changaktuna wari nungai ramya. Uda kuireda nang de exam komdoramge. Adum nungai rame. Nang de kamain toramge. School da di pass taw khrabani. Sida su taw doina draw. Riana hero na dum nairak prakaino. Simple pass taw doini. Nakhoi ni dum pass taw baga chak amsilo. Mark nemba khoi yawgi. Is nang naga pizaga da hairaga. Makhoi ohum wari sabadu ubada sauning luramal changsinduna marak thatloi. Amta thorakera. Kaino nang su wari yawse. Kautho isibu aruba wari lairaba.
ꯑꯧ ꯂꯩꯔꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯂꯥꯛꯆꯔꯦ ꯆꯠꯈ꯭ꯔꯦ ꯅꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯔꯤꯌꯥꯅ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯅꯩꯕꯣ ꯑꯗꯣ ꯅꯤꯇꯤꯁꯦ ꯁꯨꯃꯥꯏꯅꯗꯤ ꯇꯧꯗꯕꯅꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯣꯡꯉꯦ ꯑꯑꯣꯟꯕ ꯂꯥꯛꯄꯁꯦ ꯍꯧꯅ ꯁꯥꯅꯤ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛꯇꯣ ꯆꯥꯒꯦꯅ ꯉꯥꯏꯔꯤꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯔꯥꯖꯕꯤꯔꯒ ꯅꯤꯇꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯖꯕꯤꯔꯅ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯃꯩꯊꯣꯡꯒꯤ ꯁꯨꯛꯁꯣꯏꯗꯨꯕꯣ ꯀꯩ ꯀꯣꯏꯁꯟ ꯂꯥꯜꯂꯝꯃꯒꯦ ꯌꯥꯝ ꯍꯧꯔꯛꯀꯅꯣ ꯍꯣꯏꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯏꯁꯧ ꯂꯥꯡꯕ ꯍꯩꯇꯕ ꯅꯪꯅ ꯂꯥꯡꯉꯤꯁꯦ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯄꯥꯝꯈꯤꯕꯩ ꯃꯑꯣꯡꯔꯕ ꯏ ꯀꯥꯏꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯧꯔꯣ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒ ꯄꯔꯤꯈ꯭ꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯥꯟꯅꯧꯔꯕ ꯏꯁ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯥꯎꯈꯤꯕꯗꯣ ꯂꯩꯅꯥꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯀꯩꯒꯤ ꯀꯧꯅꯔꯝꯃꯤꯅꯣꯕ ꯃꯤ ꯇꯥꯅꯤꯅꯦ ꯌꯥꯝ ꯃꯟꯗꯥ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯋꯥꯒꯝꯇ ꯍꯥꯏꯖꯔꯔꯣ ꯌꯥꯔꯦ ꯑꯦꯛꯖꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯌꯦ ꯅꯪꯅ ꯀꯩ ꯍꯥꯏꯔꯨꯕꯩꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯉꯁꯤꯁꯨ ꯅꯪ ꯉꯥꯏꯔꯝꯗꯣꯏꯔꯣ ꯃꯃꯥꯡ ꯑꯦꯛꯖꯥꯝꯁꯨ ꯉꯥꯏꯔꯝꯗꯥꯏꯅꯦ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯋꯥꯠ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯑ ꯀꯥꯏ ꯆꯠꯀꯦꯗꯣꯏꯅꯣ ꯌꯥꯝ ꯀꯥꯈꯤꯕꯩ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏ ꯀꯥꯎꯕ ꯍꯧꯔꯤꯁꯦ ꯀꯨꯏꯗ꯭ꯔꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯈꯤꯕ ꯀꯅꯥꯅ ꯀꯥꯎꯋꯦ ꯍꯥꯏꯔꯒꯦ ꯅꯤꯇꯤꯌꯥ ꯑꯦꯛꯖꯥꯝ ꯀꯝꯗꯧꯔꯝꯃꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯅꯈꯣꯏ ꯃꯅꯤꯡ ꯀꯥꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯛ ꯌꯥꯝ ꯂꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯃꯅꯤꯡ ꯀꯥꯡꯕꯨ ꯂꯥꯡꯉꯤꯗꯣ ꯑꯇꯩ ꯅꯠꯇꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯕ ꯑꯟꯁꯔ ꯃꯌꯥꯝꯗꯣ ꯁꯤꯟꯅꯔꯤꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅꯤ ꯀꯣꯏꯕ ꯆꯠꯄꯩ ꯄ꯭ꯂꯥꯟꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯏꯃꯥꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯆꯨꯝꯅ ꯊꯣꯛꯁꯦꯅ ꯇꯧꯔꯝꯕꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔ ꯂꯣꯏꯔꯦ ꯃꯊꯪꯗꯤ ꯐꯤꯖꯤꯛꯁ ꯅꯪꯗꯤ ꯂꯣꯏ ꯄꯥꯕ ꯂꯣꯏꯔꯝꯃꯅꯤꯅꯦ ꯅꯈꯣꯏ ꯄꯥꯎꯅ ꯇꯥꯛꯄꯒꯤ ꯑꯁ ꯀꯥꯏꯗꯩ ꯂꯣꯏꯕꯅꯣꯗ ꯑꯗꯨ ꯂꯣꯏꯔꯒ ꯃꯦꯠꯁ ꯑꯃꯨꯛ ꯕ꯭ꯔꯣ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯕꯥꯏꯑꯣꯂꯣꯖꯤ ꯋꯥꯠꯂꯤꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯑꯩ ꯃꯟ ꯌꯨꯡꯉꯅꯤ ꯀꯩꯅꯣ ꯕꯥꯏꯑꯣ ꯍꯩꯅꯗ꯭ꯔꯤꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯩꯅꯕ ꯑꯝꯇ ꯂꯩꯇꯦ ꯁꯕꯖꯦꯛ ꯃꯌꯥꯝꯗꯒꯤ ꯑꯃ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯗꯤꯅꯦ ꯍꯦꯟ ꯔꯥꯏꯇꯤꯡ ꯈꯟꯅꯤꯕꯣ ꯐꯅ ꯀꯟꯅ ꯍꯣꯠꯅꯅꯤ ꯑꯗꯨꯁꯨ ꯍꯩꯔꯣꯏꯅꯤ ꯊꯥꯖꯗꯅ ꯂꯨꯔꯝꯅꯤ ꯀꯔꯁꯤꯞꯅ ꯂꯨꯗꯅ ꯀꯌꯥꯝ ꯂꯨꯗꯣꯏꯅꯣꯗ ꯂꯨꯏꯗꯦ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯔꯣꯏꯕ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯌꯥꯝ ꯐꯪꯉꯤꯗꯨꯗꯤ ꯑꯁ ꯕꯥꯏꯑꯣꯗꯤ ꯐꯪꯉꯝꯃꯣꯏꯗ ꯑꯗꯨꯃꯗꯤ ꯑꯩ ꯁꯦꯡꯅ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯄꯪꯏꯗ ꯏꯀꯥꯏꯖꯕ ꯐꯥꯎꯖꯩ ꯏꯁꯥ ꯏꯇꯣꯝꯇ ꯏꯁ ꯁꯣꯛꯑꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯅꯦ ꯍꯤꯗꯥꯛ ꯆꯥꯒꯦ ꯍꯥꯏꯅꯤꯅꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯤ ꯍꯜꯂꯣ ꯕꯥꯏꯑꯣꯂꯣꯖꯤ ꯈꯛ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯏ ꯑꯁ ꯅꯕꯥꯅꯤ ꯃꯔꯩ ꯌꯦꯠꯅꯔꯛꯀꯅꯨꯀꯣ ꯅꯨꯄꯤꯅ ꯑꯗꯨꯝ ꯉꯝꯗꯣꯏ ꯂꯩꯔꯦ ꯕ꯭ꯔꯣ ꯍꯥꯏꯔꯤꯕꯅꯤ ꯅꯈꯣꯏꯅꯤꯗꯤ ꯐꯤꯖꯤꯛꯁ ꯀꯌꯥꯝ ꯄꯥꯕ ꯂꯣꯏꯔꯒꯦ ꯄꯥꯕ ꯍꯦꯔ ꯕ꯭ꯔꯣ ꯄꯥꯕ ꯂꯣꯏꯔꯕꯅꯤ ꯔꯤꯚꯥꯏꯁ ꯇꯧꯗꯣꯏꯗ ꯉꯥꯏꯔꯕꯅꯤ ꯁꯦꯁ ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯁꯥꯊꯤꯕ ꯃꯥꯜꯂꯝꯃꯅꯤ ꯑꯩꯗꯤ ꯅꯥꯗꯣꯏ ꯃꯥꯜꯂꯦ ꯏꯁꯥꯁꯦ ꯄꯔꯤꯈ꯭ꯌꯥ ꯂꯩꯔꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯅꯥꯍꯧꯗ ꯌꯥꯗꯦ ꯕ꯭ꯔꯣ ꯅꯣꯡꯃꯥꯡꯈꯥ ꯈꯔ ꯍꯦꯛꯑꯒ ꯄꯤꯌꯨꯗꯅ ꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯃꯩꯇꯩ ꯕꯥꯏꯑꯣꯂꯣꯖꯤ ꯇꯧꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯅꯤ 12 ꯂꯣꯏꯕꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯣ ꯑꯗꯨꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯅꯣ ꯕ꯭ꯔꯣ ꯑꯩ ꯃꯦꯗꯤꯀꯦꯜ ꯊꯥꯔꯣꯏ ꯐꯔꯛꯇꯤ ꯑꯩꯈꯣꯏ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯩ ꯑꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯅꯣ ꯃꯈꯣꯏ ꯍꯥꯟꯅ ꯈꯪꯅꯩ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯝꯃꯒꯦ ꯉꯥꯏꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯔꯟꯖꯤꯠꯅ ꯑꯦꯛꯖꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ ꯃꯥꯜꯂꯤꯗ ꯏꯆꯥꯁꯤꯡꯁꯦ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣꯅꯦ ꯀꯀꯥ ꯃꯊꯪꯒꯤ ꯁꯨꯝ ꯈꯟꯅꯔꯝꯃꯤꯅꯤ ꯀꯩ ꯊꯣꯛꯄ ꯐꯤꯖꯤꯛꯁ ꯑꯗꯨꯗꯤ ꯑꯣꯖꯥ ꯗꯣꯔꯦꯟꯒꯤ ꯁꯕꯖꯦꯛꯅꯤ ꯀꯌꯥꯝ ꯄꯥꯔꯕ ꯂꯣꯏ ꯂꯣꯏꯔꯕꯣ ꯗꯦꯕꯤꯠꯅ ꯐꯨꯜ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯗꯤ ꯅꯤꯇꯤ ꯍꯥꯏꯕꯅꯤꯀꯣ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯣ ꯁꯥꯔ ꯉꯁꯥꯏ ꯁꯣꯏ ꯇꯧꯕꯗ ꯎꯔꯝꯕꯅꯤ ꯈꯨꯏ ꯌꯥꯝ ꯐꯖꯩ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤ ꯂꯥꯛꯄꯅ ꯁꯥꯔ ꯍꯟꯗꯛ ꯄꯣꯖꯤꯁꯟ ꯂꯦꯞꯇꯣꯏꯅꯤ 10ꯗꯁꯨ ꯂꯦꯞꯂꯛꯂꯤꯕꯅꯤ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯑꯔꯥꯏꯕ ꯃꯤ ꯃꯥꯟꯗꯦꯅꯦ ꯏꯀꯥꯏꯍꯦ ꯐꯩ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯇꯦꯂꯦꯟ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯔꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯊꯣꯏꯕ ꯅꯪꯕꯨ ꯅꯪ ꯄꯥꯕꯨꯡ ꯂꯧꯕ ꯂꯥꯛꯇꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯊꯤꯜꯂꯝꯃꯣꯔꯣ ꯌꯥꯅꯤ ꯂꯧ ꯂꯥꯛꯑꯅꯤ ꯑꯗꯨꯝ ꯍꯟꯃꯤꯟꯅꯔꯒꯦ ꯕꯦꯝꯃ ꯅꯪꯗꯤ ꯌꯥꯅꯤ ꯑꯩꯁꯨ ꯏꯃꯥ ꯉꯥꯏꯔꯝꯃꯅꯤꯌꯦ ꯕ꯭ꯔꯣ ꯑꯅꯤꯗꯤ ꯑꯩꯒ ꯍꯟꯁꯤꯔ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯈꯪꯍꯧꯗꯅ ꯕ꯭ꯔో ꯍꯥꯏꯕꯗꯨꯗ ꯑꯍꯨꯝꯗꯣ ꯑꯥꯔꯊ ꯈꯪꯕꯅꯤꯅ ꯅꯣꯛꯂꯝꯃꯤ ꯗꯦꯕꯤꯠꯅ ꯌꯥꯅꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯟꯖꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯅꯈꯣꯏꯒꯤ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯈꯪꯅꯕ꯭ꯔꯣ ꯁꯝꯋꯥꯠ ꯈꯪꯅꯩ ꯍꯥꯏꯗꯨꯅꯤ ꯀꯩꯒꯤꯅꯣ
ꯑꯥꯔꯠꯁ ꯑꯃꯨꯛ ꯑꯣꯟꯊꯒꯦ ꯈꯜꯂꯤꯔꯣ? ꯅꯠꯇꯦꯍꯦ ꯕ꯭ꯔꯣ, ꯅꯅꯦꯝꯄꯣꯛ ꯎꯅꯔꯨꯔꯣꯅꯦ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ. All the best bro, ꯃꯊꯪ ꯑꯦꯛꯖꯥꯝꯒꯤ ꯂꯣꯏꯅꯅ ꯅꯅꯦꯝꯄꯣꯛ ꯎꯅꯕꯒꯤ. Thank you bro. ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯛꯀꯦ. ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯄꯜꯂꯛꯑꯣ, ꯄꯥꯈꯠꯇꯅꯕ ꯀꯣ. Okay bro. ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯇꯣꯝꯇ ꯂꯥꯛꯄ꯭ꯔꯣ? ꯉꯁꯥꯏ ꯒꯥꯔꯤꯗ ꯂꯥꯛꯄꯅꯦ. ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯁꯨꯝ ꯊꯤꯟꯈꯤꯕꯒꯤ ꯍꯩꯅꯕꯤꯅ ꯏꯇꯣꯝ ꯆꯠꯄ ꯇꯜꯂꯦ. ꯏꯃꯥꯅ ꯋꯥ ꯌꯥꯝ ꯍꯪꯉꯛꯑꯗꯤ ꯈꯨꯝꯕ ꯌꯥꯕꯅ ꯈꯨꯝꯃꯨ, ꯌꯥꯗꯕꯅ ꯈꯨꯝꯃꯨꯅꯨꯀꯣ. ꯍꯣꯏ, ꯀꯩꯒꯤꯅꯣ? All of a sudden ꯋꯥꯔꯤ ꯁꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯏꯁꯦ? ꯑꯩ ꯃꯤꯍꯨꯜ ꯁꯨꯗꯦꯀꯣ. ꯆꯨꯝꯅ ꯁꯨꯝ ꯁꯥꯅꯤꯡꯕ ꯃꯥꯜꯂꯦ. ꯂꯩꯔꯦ ꯇꯣꯛꯑꯥꯗ ꯂꯦꯞꯄꯒ. ꯉꯥꯏꯈꯣꯀꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯎꯕ꯭ꯔ ꯑꯝꯇ ꯌꯦꯡꯒꯦ. ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯗꯤ 이바니ꯃꯛ ꯀꯣꯛ ꯄꯥꯏꯅꯅꯤ ꯑꯔꯦꯝꯕꯗ. ꯌꯥꯝ ꯀꯤꯕ꯭ꯔꯥ? ꯅꯪ ꯀꯤꯗ꯭ꯔꯗꯤ ꯑꯩꯁꯨ ꯀꯤꯗꯦꯅꯦ. ꯑꯍꯜꯁꯤꯡꯗ 이바니 ꯀꯣꯏꯅꯔꯤ ꯍꯥꯏꯒꯦꯅꯦ. ꯉꯝꯂꯣꯏ ꯀꯥꯏꯗꯤ ꯈꯟꯅꯨ. ꯑꯌꯥ, ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯅꯪ. ꯅꯣꯛꯃꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯔꯤꯝꯇ ꯄꯥꯈꯠꯇꯕ ꯁꯥꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ. ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯃꯟꯗꯦꯅ ꯈꯜꯂꯝꯃꯤꯅꯤ. ꯆꯪꯗꯨꯅ ꯊꯤꯕꯁꯨ ꯐꯖꯗꯦ ꯈꯜꯂꯒ ꯇꯣꯛꯄ. ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯇꯣꯝꯕꯤꯒꯤ ꯄꯔꯤꯈ꯭ꯌꯥ ꯂꯩꯕꯅꯤꯅ ꯍꯋꯥꯏ ꯆꯥꯏꯌꯦ. ꯑꯇꯩꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯦ. ꯑꯩꯁꯨ ꯁꯒꯣꯜ ꯍꯋꯥꯏ ꯑꯗꯨꯝ ꯄꯤꯖꯩ. ꯍꯋꯥꯏ ꯆꯥꯃꯜꯂꯁꯨ ꯍꯥꯎꯇꯦꯗ. ꯍꯋꯥꯏꯗꯤ ꯍꯥꯎꯕꯅꯤꯍꯦ, ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤ ꯑꯗꯨꯅꯤ. ꯐꯠ ꯀꯥꯝꯂꯒ ꯊꯨꯝ ꯃꯆꯨ ꯃꯣꯔꯣꯛ ꯈꯔ ꯊꯥꯛꯑ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯇꯟꯕꯒꯤꯅꯤ. ꯑꯣ, is it? ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯁꯦ. ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯅꯪꯕꯣ. ꯏꯃꯥ, ꯍꯧꯗꯦꯗ, ꯁꯨꯝ ꯍꯥꯏꯅꯕꯅꯤ. ꯑꯗꯣ ꯑꯩꯕꯨ ꯀꯧꯕꯕꯨ ꯑꯇꯩ ꯅꯠꯇꯦ. ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯁꯨ ꯏꯆꯥꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯐꯖꯅ ꯄꯤꯕ ꯅꯪꯍꯧꯗꯦ. ꯕꯕꯥꯅ ꯄꯤꯕꯗꯨꯅ ꯑꯗꯨꯝ ꯃꯥꯟꯅꯔꯦꯅ ꯈꯜꯂꯤꯅ ꯆꯥꯗꯦ. ꯇꯣꯝꯕꯤꯅꯅꯦ, ꯚꯔꯥꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤꯁꯛꯇꯨꯗꯤ ꯏꯆꯥꯅ ꯑꯣꯏꯕꯗꯨꯗ. ꯑꯗꯨꯒꯤꯗꯃꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯏꯆꯥ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯅꯤ. ꯈꯪꯅꯕ ꯍꯥꯏꯁꯦ ꯃꯇꯦꯡ ꯄꯥꯡꯅꯗꯧꯅꯤ. ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ. ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯗ. ꯑꯗꯨꯅꯦ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯦ. ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯧꯅꯤ. ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯍꯤꯔꯝ ꯑꯣꯏꯔꯁꯨ ꯇꯣꯝꯕꯤꯗ ꯍꯪꯉꯨ. ꯃꯥꯁꯨ ꯅꯪꯒꯤ ꯃꯔꯨꯞꯅꯤ, ꯃꯇꯦꯡ ꯄꯥꯡꯖꯁꯅꯤ. ꯃꯔꯨꯞꯀ ꯍꯥꯏꯕꯗꯨꯗ ꯁꯥꯎꯅꯤꯡꯉꯤꯔꯥ ꯍꯩꯅꯗ꯭ꯔꯤꯔꯥ ꯈꯪꯗꯦ, ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯤ. ꯅꯤꯇꯤꯅ, ꯏꯃꯥ, ꯅꯣꯂꯦꯖ ꯌꯥꯝ ꯋꯥꯡꯕ ꯃꯤꯅꯤ. ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯇꯝꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯗ, ꯇꯥꯛꯍꯟꯗꯣꯏꯅꯤ. ꯂꯩꯅꯤ ꯅꯪ. ꯅꯠꯇ꯭ꯔꯣꯅꯦ ꯃꯔꯨꯞ ꯔꯥꯖꯥꯕꯤꯔ? ꯑꯩ ꯃꯤꯡꯗꯣ ꯔꯥꯖꯥꯕꯤꯔ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯔꯥꯖꯕꯤꯔ, ꯈꯪꯉꯕ? ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯒ RB ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯗ. ꯇꯣꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯤꯉꯣꯟꯗ ꯁꯥꯎꯍꯜꯂꯤꯁꯦ. ꯃꯥꯒꯤꯁꯨ ꯕꯦꯍꯟꯖꯤ ꯀꯧꯕꯤꯔ ꯂꯣꯏꯔꯦꯗ ꯏꯃꯥ. ꯄꯥꯕꯨꯡꯅ ꯂꯧꯕ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯂꯥꯛꯈ꯭ꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ? ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯅꯤ. ꯅꯣꯡꯇ ꯑꯩ ꯂꯧꯕ ꯂꯥꯛꯄꯗꯤ ꯁꯣꯏꯗꯕꯅꯤ. ꯏꯃꯥꯅꯅꯦ, ꯆꯨꯝꯅ ꯁꯨꯝ ꯏꯆꯥꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕꯒꯤ ꯎꯅꯅꯤꯡꯗꯨꯅ ꯀꯧꯕꯅꯤ. ꯃꯊꯪ ꯊꯣꯛꯄ ꯁꯕꯖꯦꯛꯇꯨꯒꯤ ꯀꯟꯅ ꯄꯥꯎꯀꯣ. ꯍꯣꯏ ꯏꯃꯥ, ꯍꯣꯠꯅꯖꯒꯦ. ꯇꯣꯝꯕꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ. ꯔꯤꯛꯁꯣ ꯉꯥꯏꯍꯟꯕ ꯀꯨꯏꯔꯦ. ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯏꯕꯨꯡꯉꯣ, ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯏꯃꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯌꯨꯅꯦ. ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ. ꯂꯣꯛ ꯊꯨꯡꯒꯗꯕ ꯃꯥꯜꯂꯤ. ꯍꯤꯗꯥꯛ ꯄꯤꯖꯧꯀꯣ ꯌꯧꯕꯒ. ꯑꯃꯨꯛ ꯅꯥꯔꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯐꯔꯛ ꯇꯥꯔꯅꯤꯕ. ꯑꯌꯥ. ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅꯅꯦ, ꯏꯃꯥ ꯒꯨꯂꯤ ꯄꯤꯖꯔꯒꯦ ꯁꯣꯏꯗꯅ. ꯑꯣꯐ ꯅꯨꯃꯤꯠ 4ꯅꯤ ꯂꯩꯕꯅꯤꯅ ꯌꯥꯔꯣꯏꯕꯤꯗꯣ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯐꯅꯤꯗ, ꯎꯄꯥꯏ ꯑꯃ ꯇꯧꯔꯒ. ꯀꯩ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯅꯠꯇꯦꯗ ꯏꯃꯥ, ꯁꯨꯝ ꯍꯥꯏꯕꯅꯤ. ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅꯤ. ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯔꯦꯟ ꯂꯥꯏꯔꯤꯛ パꯕ ꯌꯥꯗ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯥꯎꯀꯣ. ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ. ꯍꯌꯦꯡ ꯐꯥꯎꯕ ꯉꯥꯏꯔꯒꯦ. ꯃꯃꯥ ꯃꯆꯥ ꯆꯠꯈꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯃꯥꯃ ꯉꯥꯏꯔꯦ, ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯁꯤ. ꯇꯟꯖꯥꯗꯨꯗ ꯃꯅꯤꯅ, ꯚꯥꯏ, ꯅꯈꯣꯏ ꯄꯥꯎꯅ ꯅꯪ ꯀꯣꯏꯊꯤ ꯊꯤꯍꯧꯕꯅꯤ. ꯅꯪꯅ ꯁꯤꯗ ꯂꯩꯊꯣꯛꯏꯁꯦ. ꯑꯁ, ꯀꯥꯏꯗꯅꯣ? ꯑꯩꯗꯤ ꯁꯣꯏꯔꯦꯗꯅ. ꯃꯅꯤꯡꯂꯣꯝꯗꯅꯦ, ꯐꯔꯛ ꯇꯥꯏꯍꯦ. ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯇꯣꯝꯇ ꯅꯣꯛꯑ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯋꯥꯔꯤ ꯑꯃꯅꯤꯅꯦ ꯕ꯭ꯔꯣ. ꯏꯔꯥꯡ ꯇꯧꯅꯕꯒꯤ ꯆꯥꯡꯗꯤ ꯔꯤꯛꯁꯣ ꯀꯥꯕ ꯐꯥꯎꯕ ꯌꯦꯡꯂꯝꯃꯤ. ꯅꯨꯄꯥꯁꯨ ꯁ꯭ꯃꯥꯏꯜ ꯇꯧꯁꯜꯂꯝꯃꯤ. ꯃꯅꯤꯅ, ꯌꯥꯔꯦꯍꯦ ꯀꯣꯛꯍꯜꯂꯨ. ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯈꯣꯏ ꯄꯥꯎ ꯉꯥꯏꯍꯜꯂꯤꯁꯤꯗꯤ. ꯅꯠꯇꯦꯗ. ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯂꯦ. ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕꯗꯤ ꯍꯜꯂꯝꯗꯦ. ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯧꯗ꯭ꯔꯤꯡꯈꯩ ꯀꯥꯗꯗꯥꯏꯅꯦ ꯅꯪꯕꯣ? ꯄꯦꯄꯔꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯌꯦꯡꯒꯦ. ꯇ꯭ꯔꯤꯀꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ. ꯀꯩ ꯇ꯭ꯔꯤꯀꯤ ꯑꯣꯏꯕꯅꯣ? ꯆꯨꯝꯅ ꯑꯗꯨꯝ ꯍꯪꯕꯅꯤ. CBSEꯒꯤꯅ ꯈꯔ ꯇꯣꯉꯥꯟꯕꯩ ꯋꯥꯅꯤ. ꯑꯩꯅ ꯈꯜꯂꯝꯕ ꯆꯨꯁꯇꯣ ꯃꯥꯔꯛ ꯇꯧꯕꯅꯤ. ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯄꯥꯕꯨꯡ. ꯑꯍꯥꯟꯕꯩꯁꯦ ꯆꯨꯝꯃꯤ.
ꯑꯅꯤꯁꯨꯕꯁꯤꯁꯨ ꯆꯨꯝꯃꯤ ꯂꯣꯏꯅ ꯆꯨꯝꯃꯤꯅꯤ ꯁꯤꯗꯤ ꯒꯨꯗ ꯑꯇꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯕ Pepper was awesome ꯄꯥꯕꯨꯡ Good to hear that ꯑꯣꯞꯁꯨ ꯂꯩ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯄꯤꯖꯒꯦ ꯀꯩ ꯆꯥꯁꯦꯕ ꯂꯝꯕꯤꯗ ꯆꯥꯒꯨꯝꯁꯤ ꯌꯨꯝꯗ ꯌꯥꯝ ꯍꯟꯅꯤꯡꯉꯦ ꯑꯩ ꯃꯊꯪ ꯄꯦꯄꯔꯒꯤ ꯄꯥꯗꯣꯏꯅꯤ ꯀꯥꯗꯩ ꯃꯄꯥꯟꯒ ꯊꯣꯛꯄ ꯌꯥꯗꯦ ꯑꯗꯨꯛ ꯂꯨꯅꯁꯨ ꯈꯟꯒꯅꯨꯗ ꯀꯦꯐꯦ ꯑꯃꯗ ꯐꯝꯗꯨꯅ ꯀꯩꯅꯣꯝ ꯆꯥꯁꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯀꯔꯝꯅ ꯏꯔꯝꯅꯤ ꯈꯟꯕꯗꯗ ngasi question lui haina hainare atopo jana aduk lu dena nangi optional sidi chumi atai do yum yobaga karino haibadu khanarusi ichana iramle do chumlamgani aigi thajaba leida pawungna takpibasu yawi aduk lu boideda ai pass tawni soidan hai pass tawbadi araibani ni ma gyam phangbadu ni marudi mathang exam da amuk hena phangnaba tawrage